Kuki Singi Imphal da Leiba Lamgi Patta Khomjinba Houkhre. Kuki Furup ki Imphal da Leiba Lamgi Patta sing Indigenous Tribal Leaders Forum ge Planning and Rehabilitation Department na pisilagna ba khangan baga loina na Khomjinba Houkhre. Lup asigi chief convener Kham Guitian Thokpa Cherol da Hai Patta sing adugi number FIR copy voter ID card ke Xerox copy ga loina na Patta amada lupa lising ahum kona na pikhalakadabani hai de. Thausiladu Commission of Inquiry Manipur Violence ka mari leina de Imphal da Leiba Lamgi Patta sing ngak sena ba lakwat pa khongthang ni hai de MU gi Lairikki Mela da Kukigi Lairik Yollamle Haiduna Wathok Oikhre Manipur University gi mahiroi sing gi loop Manipur University Student Union Musu 2022-23 na sinduna tha asigi manga dagi satharaktu taraga mathoi phawba sathagi gadaba Books for Peaceful Coexistence haina mingthon ba Lairikki Mela da hangba stall singi manungdagi amada Kuki Singi Lairik The Anglo-Kuki War 1917-1919 haina mingthon ba ama Yollamle dagi Wathok Oikhre hai re Me ahum dagi Kuki singna separate administration gi demand tawraduna tamthiraba lan chatharingai gi cherakta Manipur gi aranba puwari sing iselle haiduna yaningdaba phongdoknariba Lairik asibu stall amada Yollamle haibadagi Mela asibu silliba musugi thongmi sing laktuna khudakta Lairik asi yondanaba stall aduda khanganduna yolhan khidre hai re Lairik asi jamkhomang guite amasung thongkholal haukip kauba miyoy anina editor oiduna puthokpa nei panba yabade numit kharani gi mamangda relief camp da leirakliba miyoy singna sajaba polam sing yonba Mela ama ibo yai ma sumang lila sanglenda RDNPR loisang gi makha da Manipur State Rural Livelihood Mission na sinduna pangthokibadasu Mela gi stall ama da Kukigi firol sing yonana bohonaram le haibagi Wathok ama su leikhra ba nei